Ma'am Krumzari Adom Ningbiba si Impact News ni Impact News na ngasi dagi hauduna sayol khuding is sandoksa gadaba box pop ki thoramna ma'am taram noksari ngasi ge sumraba box pop ki thoramasi Impact News na koi miyang interest da sandoksa bani thoramasi kanaguma miyoi nataga kanaguma party amataga mari leinaba thoramna te thoramasi na koi Manipur da thokpa tongan ba matam ba issue sing asida Manipur gi miyam na kari khalli bage haiba do koi Manipur gi tongan mafam sing asida salakanda miyang ba hakheng na unaduna wari chaduna koi sandoksagadaba thoramni koi ngasi ahan boina koi sandoksagadaba thoramasi gi ahan ba episode asida koi na lokhat chariba topic asi hauji state asida paliba BJP na losing balainga asina akoi citizen centric governance haiduna yamna paksana palan tawkhiba asi Manipur gi miyamna kari khalli bage haiba du gi matang na ning asi ahan boina koi BT park amadi BT park ki akoi bada leiba tongan ba miyang unarakanda haiba laingang asi bu citizen centric governance ne haiba si miyang ge ba wakhalon singa taminasi hauji state sida paliba laingakse si government citizen centric governance ne haije sibu yaning bra kamai to yaning da ba di ai thoidongna khangde makoi ju thabak to tauri banina makoi gi su makoi side ta gi mapung phai akoi governance se koi ki yamda fulfill wai haina moi pangthom bai ye ko ada koi di imphal bazar da koi di som lai yon jaraga dagi koi nong gi daily gi business to bonu pa mani na som adu gi kano di thodong pa de khangje di koi ki land selling and buying gi koi registration to raga koi na ma gi pata da ro won ba khot pa je from last 2020 dagi na hauji 21 ni ko sibogi March sahi ma phare siju ngasi bong de register to boya ti si praja sing na magi kai mo pol ma yon jaraga magi asel kai to gadu bu su ya ti masi ju angakwa mani ma koina good governance ka na to ri masi ju angakwa mni hadaki lengak se di phai na di lawe ba di khoi gi inland pam se sana gre da ko masi dong te di khoi lengak ti thagale khoi sigi maram da di akhoi praja na di ko kanna di haiba khopati nongai tre haidi pen da kaya lairaga su thamoi da ko fummaga adum thamda ngak tan BJP na losing ba government se khoi gi wakhal da di phatti juhain haibia de du phai juhaibia de tabu moi se nga ki ba ningak po wakhal oina tawe aduga bot hek lepak ba da hauraga lambi thong ising marang kaina phangan gani na moina adum miyam da haiduna julai aduga karamba khun karamba lamda ising marang kaina phamba yawe hauji pale laingak ase jinga thabaka chana daba chinna ma haiga thabakna pangthok daba na khanjai ai mota paliba BJP na bising balenga si masi lakpodagi change khade la aduga masi laiba change negative la positive la habdi koi habdi ngam bu tawudu laiba change ji koi development na habdi ai madu tashingi na ningde hauji koi gi Manipur gi BJP government sina yamna kaino project tongan orsu ekoi gi hill district oisunu sida plain oisunu moi thabak phaina pangtho e hawin khanleina mama ngai di yang khenai congress na pai ngai de ko yang wai hujiti waraga chu praja gi khanba de hujiki sine hena khalle na khalle thau maman ji pra 95 yo khre yam ware thobuda passenger su lupak hen haibu kan da paisa hen lowena tombiyo ya tab se yawe moina khoi ji sara tan ba thok charak pane do phamba yadra mina ko chen chele phambam ju bibidre adudi ko ji sara tan bu sara sile ware government je ma yang wa phanga I adai ma yang gi mating ju dum tawi adai ma na ka to bu ju dai hana phajona phatau di ma afam am di oi kaino BJP government se lakpada chai mari mapung pha ba gi palan pak thokre meri den di meri jengpa ta matamda magi meri cham lai loje maram di kino da ngasi matam amada chingi chinau chingna ngalkna khoi blockade tawduna ade khusem gi ba project tang gi mamal ke ama thon gi ba congress government gi matam da lai ribane chingi am lambi thong yam hen phagale aduga lunina tampa ke su amba dumak government na tawya ba dum pakhalak pra nai di lawi hau mamal ke kai hen bazidi sengna harbada yam nungai jade adi laita laira no magi hazra sura tan ba mioi kaya da di yam awa ba si theng am zo oiriba adum atai da de dum kana na ba zu kyam zu tawri bane do thau ge kai gi matang sta de yam nungai jade BJP sarkar sina palak baji uji lair ba gi di inkhat kani adunia dane na ma hoi pangthok tawi chen kilo de pa om piba khopai na tawi adu phang de bai koi doji ai wakhanda di government phatta bagi na tabako citizen centric hiramina praja gi damakta khalaga bot lepa traga government hais tabu praja na khanbani
ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯂꯩꯕꯤꯌꯨ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯤꯌꯨ ꯁꯤꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯐꯕ ꯐꯠꯇꯕ ꯍꯥꯏꯗꯤ ꯑꯩ ꯑꯣꯄꯤꯅꯤꯌꯟ ꯄꯤꯖꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯐ꯭रीडꯝ ꯑꯣꯐ ꯁ꯭ꯄꯤꯆ ꯂꯩꯕ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯃꯇꯝꯗ ꯄ꯭ꯔꯖꯥꯅ ꯉꯥꯡꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯜꯍꯟꯅꯤꯡꯉꯦ ꯄꯥꯎꯈꯨꯝꯁꯦ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯣꯏꯔꯛꯀꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦꯕ ꯒꯚꯔꯟꯃꯦꯟꯠꯗꯤ ꯃꯃꯥ ꯃꯇꯝꯗꯨꯒꯤ ꯑꯗꯨꯝ ꯐꯩꯌꯦꯅ ꯍꯥꯏꯅꯤ ꯍꯧꯖꯤꯛꯀꯤꯅ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯐꯩ ꯍꯥꯏꯅꯤ ꯇꯧꯕꯇꯕꯨ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟꯁꯇꯤ ꯂꯩꯀꯣ ꯍꯧꯖꯤꯛꯀꯤ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯕ ꯃꯥꯜꯂꯦ ꯍꯥꯟꯅꯗꯒꯤ ꯃꯤꯌꯥꯝꯒꯤ ꯍꯧꯖꯤꯛ ꯈꯟꯕꯖꯥꯠꯅꯤ ꯃꯣꯏꯁꯦꯀꯣ ꯑꯗꯨꯕꯨ BJP ꯇꯧꯏ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯇꯧꯏ ꯂꯣꯏ ꯇꯧꯏ ꯑꯗꯨꯕꯨ ꯈꯤꯇꯪ BJPꯗꯤ ꯈꯔ ꯍꯦꯜꯂꯤ ꯇꯧꯕ ꯑꯩꯈꯣꯏꯅ ꯆꯍꯤ ꯃꯔꯤꯗ ꯄꯥꯡꯊꯣꯔꯛꯄꯁꯤꯗ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯐꯩꯌꯦꯅ ꯈꯜꯂꯤ ꯑꯩꯁꯤ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟ ꯑꯃ ꯌꯥꯝ ꯀꯟꯅ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯛꯏ ꯑꯗꯒꯤ ꯑꯅꯧꯕ ꯅ꯭ꯌꯨ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯅ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡꯉꯨꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯀꯥꯟꯗ ꯇꯁꯦꯡꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯌꯦꯡꯉꯨꯔꯒꯗꯤ ꯇꯁꯦꯡꯅ ꯑꯃꯔꯣꯝꯗ ꯗꯤꯛꯇꯦꯇꯔꯁꯤꯞꯀꯤ ꯃꯑꯣꯡꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯒꯨꯝ ꯇꯧꯕ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯁꯦꯝꯗꯣꯛꯆꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯒꯣꯔꯃꯦꯟꯠ ꯇꯧꯕꯁꯤ ꯂꯝꯕꯤ ꯊꯣꯡ ꯅꯨꯡꯉꯥꯏꯔꯦꯀꯣ ꯍꯟꯗꯛꯁꯦ ꯆꯤꯡꯒꯤ ꯂꯝꯗꯁꯨ ꯁꯦꯝꯒꯠ ꯈꯣꯠꯄ ꯌꯥꯝ ꯇꯧꯔꯦ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯗꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯕꯔꯥꯁꯦ ꯍꯧꯖꯤꯛ ꯂꯝ ꯂꯥꯞꯄ ꯑꯣꯏꯒꯦꯔꯥ ꯅꯛꯄ ꯑꯣꯏꯒꯦꯔꯥ ꯁꯥꯇ꯭ꯔꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯑꯣꯏꯌꯦꯕ ꯄꯩꯁꯥꯁꯦ ꯕꯔꯥꯁꯦ ꯌꯥꯝ ꯆꯥꯎ ꯂꯧꯕꯤꯌꯦꯕ ꯁꯤꯁꯦ ꯈꯤꯇꯪ ꯅꯦꯝꯊꯍꯟꯕꯤꯔꯗꯤ ꯐꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯀꯔꯞꯁꯟꯁꯤ ꯃꯅꯤꯄꯨꯔꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯉꯥꯟ ꯉꯥꯟꯅ ꯂꯣꯏꯅꯃꯛ ꯎꯅꯔꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯅ ꯀꯔꯞꯁꯟ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤ ꯀꯔꯞꯁꯟꯁꯤ ꯑꯩꯈꯣꯏꯅ ꯇꯧꯗꯕꯤꯗ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯚꯣꯠ ꯂꯦꯞꯄꯝꯗꯥꯏꯗ ꯄꯩꯁꯥ ꯌꯦꯟꯕꯒꯤ ꯆꯠꯅꯕꯤꯁꯨ ꯑꯁꯨꯛ ꯂꯩ ꯍꯥꯏꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯄꯩꯁꯥ ꯌꯦꯜꯂꯒ ꯚꯣꯠꯇꯨ ꯂꯩꯔꯕꯅꯤꯅ ꯃꯁꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯔꯟ ꯃꯅꯤ ꯃꯁꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝꯗꯨ ꯀꯥꯏꯊꯣꯛꯑꯒ ꯄ꯭ꯔꯖꯥꯗ ꯂꯣꯏꯅꯃꯛ ꯌꯦꯟꯊꯣꯛꯑꯕꯅꯤꯅ ꯃꯥꯅ ꯚꯣꯠ ꯀꯥꯔꯀꯥꯟꯗ ꯄꯩꯁꯥ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯈꯣꯝꯖꯤꯟꯅꯕ ꯄꯩꯁꯥ ꯂꯧꯕꯁꯤ ꯆꯠꯅꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯁꯤꯡꯗꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯑꯆꯧ ꯑꯁꯥꯡ ꯃꯆꯥꯁꯤꯡꯗꯤ ꯍꯤꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨ ꯑꯗꯨꯕꯨ ꯂꯩꯇꯕ ꯂꯥꯏꯔꯕꯗꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯇꯨꯡꯗ ꯏꯟꯇ꯭ꯔꯥꯟꯁ ꯊꯥꯔꯕ ꯂꯣꯏꯔꯀꯥꯟꯗ ꯄꯩꯁꯥ ꯄꯤꯌꯨ ꯂꯥꯛ 10 ꯄꯤꯌꯨ 35 ꯄꯤꯌꯨ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯀꯅꯥꯅ ꯍꯥꯏꯗꯤ ꯈꯟꯕ ꯉꯝꯒꯅꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯕ ꯊꯕꯛꯇꯨꯗ ꯆꯥꯅꯕꯗꯨ ꯂꯩꯇ ꯂꯥꯏꯔꯕꯗ ꯍꯦꯟꯅ ꯌꯦꯡꯉꯒ MLA ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯇꯥꯔꯒꯗꯤ ꯊꯕꯛꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯄꯁꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ BJP ꯁꯔꯀꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯐꯥꯔꯃꯔ ꯃꯌꯥꯝꯗ ꯇꯨꯜꯁ ꯃꯌꯥꯝ ꯑꯃ ꯄꯤꯗꯅ ꯇ꯭ꯔꯦꯛꯇꯔ ꯅꯨꯡꯗꯔ ꯄꯤꯗꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯊꯥꯒꯠꯂꯦꯕꯀꯣ ꯄꯤꯔꯤꯕ ꯇ꯭ꯔꯦꯛꯇꯔꯁꯦ ꯑꯁꯦꯡꯕ ꯐꯥꯔꯃꯔ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯄ꯭ꯔꯖꯥꯅꯗꯤ ꯈꯪꯗꯦꯕ ꯑꯗꯨꯕꯨ ꯃꯁꯤ ꯃꯨꯟꯅ ꯌꯦꯡꯉꯒ ꯄꯤꯕꯤꯕ ꯐꯥꯔꯃꯔ ꯑꯁꯦꯡꯕꯗ ꯄꯣꯠꯇꯨ ꯌꯧꯍꯟꯕꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯦꯆꯤꯅꯔꯤ ꯃꯌꯥꯝꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯉꯣꯏꯕ ꯗꯤ ꯌꯥꯝ ꯄꯦꯟꯗꯦꯗ ꯅꯍꯥꯟꯃꯨꯛꯀ ꯍꯟꯗꯛꯃꯨꯛꯀ ꯆꯞ ꯃꯥꯟꯅꯩꯗ ꯑꯃꯠꯇ ꯑꯅꯤꯃꯛ ꯑꯝꯇ ꯄꯦꯟꯗꯦ ꯄ꯭ꯔꯖꯥꯒꯤ ꯎꯔꯛꯄ ꯀꯥꯟꯗꯗꯤ ꯃꯈꯣꯏꯁꯦ ꯈꯤꯇꯪ ꯈꯦꯠꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯃ ꯑꯆꯧ ꯑꯁꯥꯡꯒꯤ ꯑꯣꯏꯅ ꯆꯠꯈꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯃꯆꯥ ꯃꯁꯨ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯒꯤꯗꯤ ꯎꯕꯤꯗꯦ ꯃꯗꯨꯒꯤ ꯀꯃꯦꯟꯁꯤꯗꯤ ꯄꯤꯅꯤꯡꯗꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯔ ꯍꯥꯟꯅꯗꯒꯤꯗꯤ ꯈꯔꯗꯤ ꯐꯩꯅ ꯂꯧꯏ ꯃꯔꯝꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯃꯔꯨ ꯑꯣꯏꯅ ꯐꯩꯗꯤ ꯃꯣꯏ ꯇꯧꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯃꯣꯏꯅ ꯇꯧꯔꯝꯗꯕ ꯃꯌꯥꯝꯗꯨ BJPꯅ ꯂꯣꯏ ꯇꯧꯔꯦ ꯑꯗꯨ ꯃꯣꯏꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯇꯧꯔꯤ ꯃꯌꯥꯝꯁꯤꯗꯤ ꯃꯣꯏꯁꯨ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯑꯗꯣ ꯒꯣꯔꯃꯦꯟꯅ ꯃꯥꯅ ꯇꯧꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯂꯨꯔꯦ ꯄꯥꯔꯛꯁꯤ ꯌꯦꯡꯕꯤꯌꯨ ꯃꯦꯟ ꯔꯣꯗꯀꯤ ꯇꯥꯎꯟꯒꯤ ꯃꯌꯥꯏꯗ ꯂꯩꯕꯅꯦꯕ ꯁꯨꯛ ꯌꯥꯝ ꯃꯣꯠꯄꯁꯤꯗꯤ ꯀꯔꯝꯕ ꯒꯣꯔꯃꯦꯟꯅꯁꯦ ꯐꯩ ꯍꯥꯏꯒꯗ꯭ꯔꯣ ꯍꯥꯟꯅꯒꯤ ꯒꯚꯔꯟꯃꯦꯟꯠꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯒꯁꯤ ꯌꯥꯝꯅ ꯑꯃꯨꯛ ꯈꯦꯠꯅꯕ ꯅꯠꯇ꯭ꯔꯁꯨ ꯈꯔ ꯄ꯭ꯔꯖꯥꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯒꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ 75% ꯃꯨꯛꯇꯤ ꯑꯗꯨꯝ ꯌꯥꯅ ꯆꯠꯂꯦ ꯍꯥꯏꯖꯔꯤꯕ ꯑꯅꯧꯕ BJP ꯒꯣꯔꯃꯦꯟꯠ ꯁꯔꯀꯥꯔ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯌꯥꯝ ꯆꯦꯟꯖꯦꯁ ꯑꯃ ꯃꯔꯨꯑꯣꯏꯅ ꯑꯇꯩ ꯆꯦꯟꯖꯦꯁ ꯅꯠꯇꯦ ꯍꯥꯟꯅ ꯕꯤꯐꯣꯔ 15 yearsꯗ ꯀꯪꯒ꯭ꯔꯦꯁꯅ ꯄꯥꯜꯂꯝꯕꯁꯤꯗ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯟ ꯕ꯭ꯂꯣꯀꯦꯠꯅꯆꯤꯡꯕ ꯑꯩꯈꯣꯏ ꯌꯥꯝ ꯄꯦꯟꯗꯕ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗ ꯐꯨꯗꯣꯛꯄ ꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯄꯣꯛꯆꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯒꯣꯔꯃꯦꯟꯠ ꯂꯥꯛꯄꯗ ꯍꯧꯖꯤꯛ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯝꯇ ꯂꯩꯔꯛꯇꯕ ꯈꯣꯠꯂꯛꯇꯕ ꯁꯨꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯈꯪꯗꯦꯅꯦ ꯐꯔꯤꯔ ꯐꯠꯇ꯭ꯔꯤꯔ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨ ꯀꯔꯕꯥꯔ ꯇꯧꯔꯤꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯕꯣꯛꯁ ꯄꯣꯠ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯒꯤ ꯊꯧꯔꯝ
do ngasigi episode asida khoi tongan ma Manipur gi mafam kya dei lakpa miyamna hojik pali lenga asi citizen centric governance ni haina lenga na claim tori ba asida khoi makoi oi ba tongan mafam kya am phongdo khare aduna khoi mathangi hafta da anoba issue ama galona na miyamgi box ki thoram pudon laksage camera person aramam yohen ge loina na elama mushuk vitipa